Sininaw Puran Thaba Maitina Taram no Cherry Ngasi topic asidi sum the sum nainabani, Masida sum lamba suyai, Lan basuyai, Adubo Hojik Tori Mong as a Yang Adom Sukanbiu, Amasung Kamin Pibiro Adom Goiba Wakalwan. Hojik Toliba Iran USA Matangase, Naktang social media the su. Mayam Nasu Asina Karahena Tanning, Yingning, Lan Tokpa talked about Hibuduna Amani. Iran USA Tamnian Titan Hapama video or duty, Sangira Tiengira. Kara dedum soidna yengnagani maramdi akhoi taibang mioi bagi nature ni lan yengba nungaiba pautaba nungaiba haibise adubu lan tawbana mafam aduda leiriba mioi singda awaba kaya ama piri leifam safam khangloi doini amasung mayum thadolaga sienba kaya amasu yaudoini Iran USA lan songnara patarga su masigi awaba saitheng di aingonda su nangwanda su kara dedum uba fangani aduna akhoi da hangliba wahang ase USA gi aircraft carrier Arabian Sea da leirabanina USA ne anytime Iran the strike tawba yai asini hoji phawpadi USA na tawroktridana aduna tawropa targa su ahan bada USA gi aircraft carrier strike group tagi landarakpa aduga amana Israel dagi landarakpa ama maramdi USA gi aircraft carrier ase Arabian Sea romda laidi hairibanina Iran gi mind divert tohonba ama haibidi aircraft carrier asidagi landagani na dumaina pressure pisalaga lairabanina pressure amadi create tawredana aduga Maduragi landa handaba Iralom dagi oina landa halakpa ama asum haina Iran government gi mindset divert to honba ama aduna mayam amana magi mod phongdongnari khara mana masigi asengba tanja laurga paulana santokpasu kya ama yauri aduna USA Israel regime change townobadi honari haiba ekhona khangle Iran da protest ka tholaga adubo mai pak pating adudi lanmi thajan dragadi regime change tawba ngamloi adudi wahang amasulae Iran gi singna koisiliba mafam asida USA Israel gi Lanmi Tajanbo Oitokadra, Namgadra Hibas. A queen of Swiss Ocean Concre, Iran Giladiba, geographical condition a sigi matungina. Lanmi sang Bahibudi, Karawagan Hyper. Adu Edgadi Sumnagi non Tataki fighter jet Tauraga, to Gaiba Mishan Capsulaga, to Gaivana, Iran the regime since Tobangam Gadrasini Wang Hybabu. Mataki Pana Capsulaxno, to Gaishino, Kongmi Lanmi Yaudana, Lan Mai Park Bahibudi, Wagani. Iran USA give Matangase news media sing soup Pau Pung the Pongi. Aircraft carrier destroyer submarine sankre soidana USA na Iran the air strike tawragani haina hoi tawropa targa su USA na mamang tharga Israel na tung thanglaga tawropa yari Israel gi news media da su Iran the anytime landaba yai haina dumaina pau phongna ba thengnari lan targa di karamna lan tagani kaina ahan bada Iran gi nuclear facilities singda landagani haidi masina takpadi mamang the midnight hammer USA na B2 bomber na bunker buster bomb sinarga Iran gi nuclear facility da lan taba ado Pura mai pakti haibase khangle aduna ni Israel gi news media na Iran gi nuclear facility da lan tagani haidi base amasung Iran gi ballistic missile gi program ase lotion gani haidi haibidi masi safam facility ase thugai gani haibidi ngamgadra wahang ni koi sini rokse maram di Iran gi missile city or missile factory haidi so sumaina khangne asi laimai de gi 500 meter luthana sadon da thami bunker buster bomb na thugai ba ngamdana ba design tawrga sai aduga masi IRGC aerospace force na operate tawi Khozir Persin amasung surround hairiba mafam asida Iran gi missile city single aduna 500 meter luthana laibana USA Israel na landaba thugai gani hairiba se ngamgadra haibasini wahang haibabu aduna masida natana the New York Times da su asumna phongle USA amasung Israel pumina raga Iran gi nuclear facility da lan tasanba missile factory da lan toksanba haina Iran gi military base da lan taba aduna USA Israel na Iran da kamdauna lan tagani haibase asigi matang da kanna khanari masane sini naushin khanaba tabani karigumba nuclear khulai sabagi matang ase Iran na negotiate tokshi haiba yadragati aduna isi naushin sum khalaga yengsi Iran da USA Israel na lan tasan badagi regime ama change tawre haiduna adumba Israel ni USA na haiba inba adudi Iran gi thau USA na sananingba mongda sanaraglagani mamang da reza palabigi matamda sanakiba adumna Amasung Israel gi Greater Israel sembagi manglan adu tamna mangpauna raktuini Iran lotion kharagadi mathangda Turkey ye hairiba leba ase amuk lotion naba honar kane kanana Israel maramdi image du de yengbiu sinenoshing Israel gi Greater Israel sembagi map Greater Israel ase it is Israel Harsel ma hairiga su dumaina khangne masida Palestine gi lam loina yauri Lebanon gi lam loina yauri Jordan, Syria, Iraq, Egypt, amasung Turkey, habi Turkey gi lam saruk kharasu yauri. Aduna ahan bada Palestine gi map su karam toromi haiba ekwena loina khangnar wa wafamni. Hojikti leitabuga manare.
Lebanon gishu phana yamna loksin khare blue line haiba buffer zone amana khaidok laga thami Syria gi Golan High loksin khare aduna Iran loisan ba haibase Israel USA gi padamni Iran loisan khraba asoba power Turkey yedda amuk tawrakna ba honarakani aduna ni handak Israel Cyprus amasung Greece ki leadersing haibde leader ahum Israel da unariba asi madugi matang da sumamang da video semjakhre dani sinarosing matuda loina yawrabani aduna USA ga Israel gana Iran da pressure ama piriba asida China mateng panglakani haibde ekhoina loina khangnarbo wafamni Russia sing thokna ba honari USA na kanna Putin ga Zelensky ga wari sanahna ba dwaina kan honari masi kari maram gino haibde USA na nakanna mada Iran da kari da amada tawba matam asida Russia na wangang laktana ba haidun adubo isine noksing Russia gi President Putin su arrival leader nati magi ju sanarakani geopolitics fazana aduna Middle East asida Israel na maning makha tawba yanaba superpower ama oina ba hona bada Iran ase namthu daba yadi asini Iran namthu kharagadi Middle East ki yanglen saru tekpa ka samana duini aduna aikoina sumayek sengna khangle Iran da USA amasung Israel pulaga regime change tawna ba hona bada protest ama thonba adusu mai paktre haiba miyoi protesters sing kayamagi thawai mangi haibedi hainari adubu Iran da internet thingbana maram oiraga asi kai shire haibase sabsana khangma ngamdri news media khara amadi magi phongningba pungphong da phogdongnai asingai point hainai koisin roksing masi punamag ase pura confirm oigado ise karam kandano haibde internet thingiba ase hangdora aba matungda di khangakani aduna America na Iran da landarakpa maru aina air strike F-35 F-18 Hornet B-2 bomber Tomahawk cruise missile sing ase sinaraga landare haina khalasi adudi Iran na USA da landaba haibase mafam lapanina Middle East da Iran questionable sariba military base USA gi sing asida Iran soidana landarakani mamangda ju phungdo kiba laikredana ko amasung Israel da su landarakpa yabagi oithokpa se yam wangna lei Paris tagi Dubai da paiba Air France fauba USA na Iran da air strike tawraklani haiduna cancel tawkiba laikre adubo isin nausing ngasi faubadi tawraktridna hojik faubadi tawraktriba aduna Arabian Sea Gulf of Oman da aircraft carrier destroyer ship submarine paishalagadi Iran da pressure piba ama oina thol adu oiragadi Iran gi kari move karamba khongthang lakholake haibado yengthoktoini air defense system na singba kadai da thamlai missile kadai da khinjalai haibna singba adu aduna USA gi aircraft carrier Iran gi southern thangba saruk Gulf of Oman da lai hairagadi Iran gi khulai air defense system missile destroyer ship submarine fighter jet southern thangba saruk asida ayamba thamlakpa yari adu oiragadi Israel na oina Iran gi western thangba saruk asidagi landarak pasu yari mamangda tawkibdo adumna masi lani sumni haibagi wanate khanabagi wani Iran gi government su khanadana sem saba nahana loiramagani kadai dagi USA amasung Israel na landarakpa yabagi haibatu Iran gi geographical condition asigi mawong yengthokpa makhoi gi thamliba khulai nunglai adugi matung inna kadamla landa asigi haibatu maramdi mamangda USA Iran wari sananaba honaringai Israel na narondagi Iran da air strike tawba laikredna 2025 kido adugi matung Iran na Israel da drone and missile sinarga landaraki mission kayama makhoi gi Israel gi air defense system na ngakpa ngamkhidi madugi video puran thaba maitai Facebook page da thagalaga thamjabani masida hapa yaroi aduna Iran na yaiba helakpadagi Israel na USA da lan ase loisinaba haiki aduna ni isinok Donald Trump na saujanarga B-2 bomber sinarga nuclear facilities singda landarakanda sat ocean kriba adu thajaru dabani sinok sing Iran gi missile technology ase asuk yauna linglamgani haibase aduga Iran na maduma mawngda yamna sathina Israel da khut halakani haibasu khaluti Iran na yamna phajaba mawngda landaraki ahanbada ahongba drone kamikaze drone hana kapslaki madu Iron Dome David Sling third ladidanako maduna intercept tawnaba honaringai missile kapslakpa asina maram oiraga Israel su kayama mangtaki adubu Israel gi government na makhoi gi parjada athingba thamki Israel gi asok akai sing ado internet ki khuthangda thadokanu haina aduna hadak Iran na amuk landarakpadadi yamne accurate oina landarakani kumaina Sahid 136 Jiran 2 payload capacity ase 52 kg oirambadagi 90 kg da adumaina oikre guidance system improve oire haibadi satellite ka connect tawraga work tominabagi mong matawase amasung 2000 meter wangna paiba ngame Sininoksing Russia Ukraine land Russia na khwaidigi yamna sinariba khulai ase Sahid 136 asini Jiran 2 Russia gi mingdana masi Russia da paktakna na sauna puthoi atai missile artillery gun su sine adubo Jiran 2 ni Russia na khwaidigi yamna sinariba si Ukraine Russia land asida masibangna Russia na su land gi matamda makhoi gi paisa kanba ngamlibani masi gi technology ase Iran na Russia da pura pibani asigi mathakta Iran gi hojik missile masing ase asingai lai haibase haidokti sininoksing government na kumaina haidor kaduino adubu masigi haibiti
Irangi misansing asi karamna work tawai haibadi mamangi 2025 ki numit tarukni gi lan aduda akoina uba phangkhredana ko. Internet phangba report source amaga masing amata manade kharamana 2000 hai kharamana 3000 kharamana 4000 gi mathakta lai haina adumaina panabasu yauri asidi sinarusing mana khangjaba mana singnajaba masing ado phongjabani Iran gi government gi makai digi asingkai lai haibadi sungai haidoroi aduna masi 5000 gi mathakta hena lairamgani haibasu tamangamde aduna mamangde Israel na Iran gi misansing asigi magun khangkhrabanina amun nakan amadagi yenglakpa matamda handak lan ase tawba hore haina khalasi adu eragadi USA na hana tawlakpasu yari maramdi karigino habdi Israel na hana tawragadi hana mamangda tawkibu 2025 ta adumaina muk Iran na Israel ni mathakta misain mayam ama haitharakpa yari adubo USA na Iran da khut thaba hek hawrubada Middle East ta lairiba military USA gi basing da Iran na adum khut tharakpa haibase soidraba wafamni masida Israel da su soidna tharakani masina Middle East ta tangdu laita da bama ohengani Iran khaknatana atai leibak ta su trade lalon itiki oirasu loina lepani asina USA dadi mangjaroi Middle East ki leibak ki economy dadi mangba ugani masida natana Yemen gi Houthis Lebanon gi Hezbollah Iraq manungda lairiba Iran support tawba group su lan soidna yawslakani masina Israel da su hena mahan tahalakpa yari Iran gi air defense system gi matang da hairaga su China gi IQ-9 sinari mamang da Russia gi cargo plane Iran da thungkiba adu da su S-400 thilakpani hainaki Amasung China Iran ani gi marakta sumaina yanaki Iran dagi China da thau piba aduga China na Iran da khulai piba haina aduna China gi laser khulai mamang da Iran da khinjan gi ba aikoina khangkhre fighter jet hairaga su Russia gi Su-24S sinari Su-35S su pirakpa horakare Karama dumaina phongdong na basu yauri China gi Z-10C fighter jet su late 2025 or 2026 ki horpa sahi January February swaida Iran da dumaina China na pigani haina mamang da phongdok kiba laikre masi mayam asigi mathakta Iran ase China and Russia gi trade ki yamna maru oiba leiba amani masida USA na control tawkiba haibado China amasung Russia na sungpam pamloi aduna lan ase hek haukibada China Russia na sillaga lefanaba haibdi wari sananaba dumaina silakani maduda USA na karigumba yadragadi Iran dagi khamini gi regime ase mangdanaba Russia China na su Iran da angamba mateng panglakani lan gi khulaina singba kayama China na Iran da ballistic missile da sinanaba point su supply tori aduna tawnariba se Middle East ta power munarakpani Israel gi lam chawthokpa USA na thau control tawnaba honarakpa se Iran na thingnaba honaba aduna USA Israel na akanba mawong de Iran de heklanda rubada China Russia gi di Iran hairiba leba ase mangba yadabanina mateng panglakpada Middle East lanbung ama oirakani aduna USA gi aircraft carrier thunglagasu laglagasu paklanda ba haibidudi tawro oi asini sinroksing Middle East USA Iran unkhanariba amasung tholakpa yaba yadabasi aziyarga pura thaba maitena kaina na ya thangni jari kanglepa imani yaifare yaifaminarsi thank you so much peace